Arambai Tengul General Headquarters ke Medical Team na Thaubal District ke manung chana leiba Kairen Bikuk Awanglei Kaida leiba Masagi Chahi Tararum ta ngairibe Moirangthem Nebia Apokpa Moirangthem Somorjit Amade Apokpi Moirangthem Ongbi Chamengi Mayumda Chatuna Anabagi Mateng Pangba Chatlubage MAMI TV ki akhanaba paudam ama Aina hojik Leijadraba mafam asi Thaubal District ki manung chana leiba Kairen Bikuk tani Mafam asida A plastic anemia haiba leina aduna naduna leiribi Moirangthem Nebiagi mayumda laktuna Arambai medical team na Tengbangba gi mami adini Masagi chahi ahumlom surakpa matamda angang ase masa pangthaba yauna yamna kanna narakpadage Siza hospital yauna Guwahati na chingba hospital kharada layeng chathaki amade hojik su angang asige ana layeng bada tha amada lupa lising kuntragi hidak langthaksing Chari haina apopi mamana fongdoki. Jiki hoinadi treatment hai tare ko sana magi hidak langtak bijaraga adagidi haptagi CBC test tawraga magi blood chain nemdarak ibra wangkhalibra haibadugi matungina haptagi check tawraga smaina nemdaragadi blood se kapa ado blood se hapta kudingi kapa jida yam sangabada hapta anika gap marakta leiba yawe adumaina atai atopa matamdadi ayamba haptagi oina sum hapta makra helakpa sumaina dum kape aduga hidak langta sabasina hujiki oina dima se uli ngakta do oina sare tha amada sumaina lupa lising kuntra manga sumipugi meyasin nakna sumaina Nevia hairiba nupi macha ase hojik aplastic anemia hairiba laina asina naduna mayumda hidak langthak chaduna treatment tawduna lairibane mamagi mapamda mama macha khak leijaba angang asigi mayumda Arambai Tengul gi medical team chatuna mahaki ana layeng bada changba amade atai hidak langthak sing mateng panglagani haina Arambai medical team gi commander na fongdoki Nevia gi se huji bogda koi gi Arambai Tengul gi site gi huji koina koina pangge na khanjai busi magi ana busi A plastic anemia hai koi gi watpi ko ana busi kamai tawno da gi platelet count nemdarakpa adagi hemoglobin wa ko te am ji taw adu gi awat kapa ko pagi problem sima dum lei adu gi sima ko gi site gi angam mo teng pangge na kanjari aduga magi anabasi gi sari bi hidak si koi tem na sai thambi da lising kun tham ki sai tha mada adu hidak ti am di hidak katani hidak sida lising kun tham magi neviana tha mada consume tawisi adu sisu hidak sisu koi mari leina ba am lei koi tanaraga angam level da mateng pangge na khanjai aduga magi test tawiba CBC tha ai hafta amada masi CBC LFT KFT se dum tawle doctor gi advice ki matungin so simasu koi gi Arambai Tengul site gi angam mateng pangse hai meeting panggi kita mata harap watpagi amadi hemoglobin nembaga mari leinaba anemia hairiba laina asiga sagonariba neviagi tha amada changadaba amadi atai hidak langthak sing mateng panglagani haina pukchel chauna fongdokre aigiti yamna kai atare yam nungaiba pukjai habidi anangjiga aiga khaktanina aigni nabida matengje pangbi ko leitabani sukma ai nuai sidak yana nuai bete onde lete Namdu sutuna papa oirsima ba ya di bordagi thuna papa oisara isa mamangda kidney fail oiba amade kidney dialysis tawba khudong chadraba anaba kaya Arambai Tengul gi medical team na chatuna mateng pangduna lakle ngasi su Arambai Tengul medical team na chokthaba Leptana lairabagi chaithengna layengba ngamjadraba singidamak matam chupada Arambai medical team na angamba mateng pangkhigani haina MAMI TV da fongdoki ngasi media gi thongda aina haijening si kano khoi gi ngasi kangai paksida Kana di Leijadraba ko
ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯕ ꯍꯥꯏꯗꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯅꯥꯕ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯏꯒꯤ ꯑꯋꯥꯠꯄ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯍꯥꯏꯗꯤ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯍꯥꯏꯗꯤ ꯃꯇꯦꯡ ꯅꯤꯐꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯄꯥꯎ ꯐꯥꯎꯐꯝ ꯂꯩꯇꯕ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯅꯤ ꯀꯅꯥꯗ ꯃꯇꯦꯡ ꯅꯤꯔꯨꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ Arambai Bengal General Headquarter Medical Teamna Leva Miyangidamakta Matam Kudimak Apoi Thong Launa Hangduna Leijari Miyangidamakta Angama Mating the Kupangi and Haji. How the Jerry Biria Bibam, cameraman no Prikaga Lena MAMI TV News.